ꯃꯌꯥꯝ ꯂꯥꯏꯚ ꯊꯥꯖꯔꯤ ꯋꯦꯜꯀꯝ ꯇꯨ ꯃꯥꯏ ꯂꯥꯏꯐ ꯃꯌꯥꯝ ꯑꯩ ꯂꯥꯏꯚ ꯊꯥꯔꯒ ꯆꯥꯛ ꯆꯥꯖꯒꯦ ꯃꯌꯥꯝꯁꯨ ꯌꯥꯎꯕꯤꯌꯨ ꯑꯗꯨꯗꯤ ꯑꯩꯒꯤ ꯂꯥꯏꯐꯁꯤꯗ ꯀꯅꯥ ꯀꯅꯥ ꯌꯥꯎꯕ ꯌꯦꯡꯒꯦꯀꯣ ꯆꯥꯅ ꯌꯦꯡꯒꯦ ꯄꯨꯟꯁꯤꯔꯣꯜ ꯋꯥꯎ ꯄꯨꯟꯁꯤꯔꯣꯜ ꯅꯨꯡꯁꯤꯕꯤ ꯏꯇꯥ ꯋꯦꯜꯀꯝ ꯇꯨ ꯃꯥꯏ ꯂꯥꯏꯐ ꯃꯦꯀꯞ ꯈꯨꯃꯟꯒꯤ ꯀꯃꯦꯟ ꯂꯥꯛꯑꯦ ꯍꯥꯏ ꯃꯦꯀꯞ ꯃꯥꯏ ꯐꯦꯚꯣꯔꯥꯏꯠ ꯌꯨꯇꯨꯕꯔ ꯍꯥꯏ ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩ ꯉꯁꯤ ꯚꯤꯗꯤꯑꯣ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯛꯆꯔꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯌꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯁꯤ ꯍꯥꯏꯕ ꯅꯠꯇꯅ ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯍꯥꯏꯕꯅꯤꯡꯉꯥꯏ ꯂꯩꯖꯗꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯩ ꯉꯁꯤꯒꯤ ꯃꯊꯦꯜꯗꯤ ꯑꯩꯅ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯅ ꯇꯧꯖꯕꯗꯤ ꯂꯐꯨ ꯊꯔꯣ ꯏꯔꯣꯝꯕꯅꯤ ꯑꯗꯨꯒ ꯁꯤꯅ ꯁꯔꯦꯡ ꯊꯣꯡꯕꯅꯤꯀꯣ ꯐꯨꯜ ꯀꯣꯕꯤ ꯑꯂꯨ ꯇꯧꯔꯒ ꯌꯣꯡꯆꯥꯛ ꯃꯔꯨꯁꯨ ꯈꯔ ꯍꯥꯞꯄꯒ ꯁꯔꯦꯡ ꯊꯣꯡꯕꯅꯤ ꯑꯗꯨꯒ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯆꯅꯥꯒ ꯀꯩꯅꯣꯒꯤ ꯃꯥꯏꯔꯦꯟ ꯃꯇꯣꯟ ꯑꯗꯩ ꯇꯧꯔꯒ ꯈꯥꯃꯦꯟ ꯑꯗꯩꯗꯤ ꯕꯟꯙꯥ ꯀꯣꯕꯤ ꯇꯧꯔꯒ ꯉꯧꯕ ꯀꯥꯡꯉꯧ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯀꯁꯥꯔꯣꯝꯗ ꯉꯧꯊꯣꯡ ꯍꯥꯏꯕꯗꯨꯅꯤ ꯁꯤꯅ ꯑꯗꯨꯒ ꯑꯩꯅ ꯉꯁꯤꯒꯤ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯅꯗꯤ ꯁꯦ ꯑꯩꯅ ꯁꯤꯡꯖꯨ ꯇꯧꯕꯅꯤ ꯇꯣꯅꯤꯈꯣꯛ ꯀꯣꯕꯤ ꯂꯩꯈꯃꯥꯟ ꯑꯗꯨꯃꯥꯏꯅ ꯈꯔ ꯄꯨꯜꯂꯒ ꯑꯩꯅ ꯁꯤꯡꯖꯨ ꯇꯧꯖꯕꯅꯤ ꯑꯗꯨꯒ ꯑꯁꯤꯒꯤ ꯑꯩꯅ ꯀꯩꯅꯣꯁꯤꯁꯨ ꯁꯤ ꯀꯥꯡꯉꯧꯁꯤꯁꯨ ꯌꯥꯝ ꯁ꯭ꯄꯦꯁꯦꯜꯅꯤ ꯁꯤꯁꯨ ꯌꯥꯝ ꯑꯍꯥꯎꯕ ꯃꯊꯦꯜ ꯑꯃꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩꯅ ꯆꯥꯕ ꯍꯧꯖꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯍꯥꯏꯕꯗꯨꯅꯤ ꯃꯩꯇꯩꯂꯣꯟ ꯂꯣꯜꯂꯒ ꯑꯩꯅ ꯚꯤꯗꯤꯑꯣ ꯇꯧꯖꯕꯅꯤꯅ ꯃꯩꯇꯩꯂꯣꯟ ꯈꯪꯕꯤꯕ ꯃꯩꯇꯩꯂꯣꯟ ꯉꯥꯡꯕ ꯍꯩꯕꯤꯕ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯅꯨꯡꯁꯤꯕꯤꯌꯨ ꯆꯥꯟꯕꯤꯌꯨ ꯑꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯍꯧꯖꯒꯦ ꯑꯗꯨꯅ ꯑꯩ ꯉꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯤ ꯆꯥꯛ ꯁꯤꯗ ꯂꯩꯔꯦꯀꯣ ꯆꯥꯛ ꯁꯤ ꯃꯊꯛꯇ ꯑꯩꯅ ꯊꯕꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯅ ꯀꯩꯅꯣꯅꯤ ꯂꯦꯃꯟ ꯈꯔꯒ ꯂꯩꯔꯦꯀꯣ ꯑꯗꯨ ꯇꯧꯔꯒ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯍꯧꯖꯒꯦ ꯇꯧꯕꯅꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯗ꯭ꯔꯤꯉꯩꯗ ꯑꯩꯒꯤ ꯑꯗꯨꯝ ꯍꯦꯛ ꯍꯦꯛ ꯇꯧꯖꯕ ꯂꯥꯏꯒꯤ ꯊꯥꯗꯣꯛꯄꯗꯣ ꯑꯗꯨꯝ ꯈꯔ ꯇꯧꯖꯒꯦ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯍꯥꯞꯆꯔꯒ ꯑꯩ ꯂꯥꯏꯒꯤ ꯊꯥꯗꯣꯛꯆꯒꯦ ꯋꯥꯔꯧꯕ ꯌꯥꯗꯦ ꯑꯗꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯑꯩꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯒ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯍꯧꯖꯖꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯌꯥꯝ ꯀꯟꯅ ꯃꯆꯨ ꯐꯖꯗꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯒꯁꯨ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯈꯟꯕꯤꯌꯨ ꯑꯗꯨꯒ ꯑꯩꯒꯤ ꯉꯁꯤꯒꯤ ꯁꯔꯦꯡ ꯊꯣꯡꯕ ꯑꯗꯨꯒ ꯂꯐꯨ ꯊꯔꯣ ꯏꯔꯣꯝꯕ ꯀꯥꯡꯉꯧ ꯁꯤꯡꯖꯨ ꯃꯌꯥꯝꯁꯤꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩꯅ ꯏꯟꯚꯥꯏꯠ ꯍꯥꯏꯇꯥꯔꯦꯀꯣ ꯏꯟꯚꯥꯏꯠ ꯇꯧꯖꯔꯤ ꯃꯌꯥꯝ ꯑꯃꯨꯛ ꯆꯥꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯒ ꯎꯅꯕ ꯅꯣꯡꯃ ꯐꯪꯅꯕ ꯑꯩꯁꯨ ꯂꯥꯏꯗ ꯑꯩꯁꯨ ꯊꯧꯅꯤꯖꯒꯦ ꯑꯗꯨ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯑꯩ ꯃꯊꯦꯜꯁꯦ ꯆꯥꯕ ꯍꯧꯃꯤꯟꯅꯔꯁꯤ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯑꯩ ꯉꯁꯤꯒꯤ ꯉꯥꯒꯤ ꯃꯊꯦꯜꯁꯦ ꯌꯣꯡꯆꯥꯛ ꯃꯔꯨꯒ ꯀꯔꯤꯒ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯈꯖꯤꯛꯇꯪ ꯃꯌꯥꯝꯒꯤꯗꯃꯛꯇ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯐꯨꯜ ꯀꯣꯕꯤꯒ ꯀꯩꯀꯥ ꯍꯥꯞꯄꯒꯀꯣ ꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯈꯤꯇꯪ ꯆꯥꯕ ꯍꯧꯃꯤꯟꯅꯔꯁꯤ ꯑꯩ ꯁꯨꯝ ꯏꯇꯣꯝꯇ ꯆꯥꯕꯁꯤꯁꯨ ꯁꯨꯝ ꯀꯩꯅꯣꯝ ꯇꯧꯕ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯏꯀꯥꯏꯅ ꯚꯤꯗꯤꯑꯣ ꯇꯧꯖꯕꯅꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯌꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯎꯋꯦ ꯁꯤꯡꯖꯨꯁꯦ ꯌꯥꯝꯕꯅꯦ ꯈꯨꯌꯥꯝ ꯁꯤꯡꯖꯨꯁꯦ ꯍꯥꯞꯆꯤꯜꯂꯒ ꯆꯥꯕꯅ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ ꯍꯥꯎꯋꯦ
ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯨ ꯌꯨꯇ꯭ꯌꯨꯕ ꯇꯧꯔꯤꯕ ꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯂꯣꯏꯅꯃꯛ ꯚꯤꯗꯤꯑꯣ ꯁꯦꯝꯕꯗ ꯑꯋꯥꯕ ꯉꯥꯛꯇꯅꯤ ꯋꯥꯕꯨ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣꯇꯕꯨ ꯑꯣꯏꯔꯁꯨ ꯃꯌꯥꯝꯗꯒꯤ ꯑꯩꯅ ꯍꯥꯟꯅ ꯆꯥꯕꯗꯤ ꯌꯥꯗꯕꯅꯤꯅ ꯏꯃꯨꯡꯒꯤ ꯌꯨꯝꯒꯤ ꯃꯤ ꯄꯨꯝꯅꯃꯛꯁꯦ ꯄꯤꯖꯔꯒ ꯀꯣꯟꯅ ꯇꯧꯕꯅꯤ ꯑꯗꯨꯒ ꯃꯑꯣꯡ ꯁꯦꯝꯕ ꯁꯥꯔꯒ ꯇꯧꯕꯅꯤꯅ ꯍꯥꯏꯗꯤ ꯌꯥꯝꯅ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕ ꯅꯠꯇꯦꯕ ꯑꯗꯨꯅ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣꯕꯨ ꯑꯣꯏꯔꯁꯨ ꯑꯣꯏꯗ꯭ꯔꯁꯨ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅꯃꯛ ꯋꯥꯅ ꯁꯦꯝꯕꯅꯤ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯕꯦꯠ ꯀꯃꯦꯟ ꯑꯃꯁꯦ ꯑꯩꯈꯣꯏ ꯇꯧꯅꯔꯣꯏꯁꯤ ꯁꯤꯗꯅ ꯑꯩꯅ ꯍꯥꯏꯅꯤꯡꯕꯁꯦ ꯁꯤꯡꯖꯨ ꯃꯌꯥꯝ ꯂꯥꯏꯚ ꯊꯥꯖꯔꯤ ꯋꯦꯜꯀꯝ ꯇꯨ ꯃꯥꯏ ꯂꯥꯏꯐ ꯃꯌꯥꯝ ꯑꯩ ꯂꯥꯏꯚ ꯊꯥꯔꯒ ꯆꯥꯛ ꯆꯥꯖꯒꯦ ꯃꯌꯥꯝꯁꯨ ꯌꯥꯎꯕꯤꯌꯨ ꯑꯗꯨꯗꯤ ꯑꯩꯒꯤ ꯂꯥꯏꯐꯁꯤꯗ ꯀꯅꯥ ꯌꯥꯎꯕ ꯌꯦꯡꯒꯦꯀꯣ ꯆꯥꯅ ꯌꯦꯡꯒꯦ ꯐꯥꯔꯁ ꯀꯣꯃꯦꯟ ꯕꯤꯅꯣꯠ ꯂꯥꯏ ꯌꯥꯝ ꯍꯥꯎꯔꯅꯤꯀꯣ ꯊꯦꯡꯀ꯭ꯌꯨ ꯕꯤꯅꯣꯠ ꯂꯥꯏ ꯋꯦꯜꯀꯝ ꯃꯊꯪꯗ ꯀꯅꯥꯅꯣ ꯗꯦꯕꯤꯠꯀ ꯂꯩꯔꯝꯕ ꯆꯥꯏ ꯈꯨꯆꯥ ꯍꯥꯏ ꯂꯩꯔꯝꯕ ꯆꯥꯏ ꯈꯨꯆꯥ ꯅꯪ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯨꯏꯔꯦ ꯎꯗꯕ ꯉꯆꯦꯗꯤ ꯈꯔ ꯆꯤꯟꯕꯅꯤꯅ ꯃꯌꯥꯝꯒꯤ ꯚꯤꯗꯤꯑꯣꯁꯦ ꯔꯦꯒꯨꯂꯔ ꯑꯣꯏꯕ ꯉꯝꯗꯦ ꯍꯟꯗꯛꯁꯦ ꯑꯗꯨꯕꯨ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯊꯪꯒꯤ 14, 15ꯒꯤ ꯃꯇꯨꯡꯗꯗꯤ ꯈꯔ ꯑꯗꯨꯝ ꯁꯪꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯌꯥ ꯃꯊꯪꯒꯤꯁꯦ ꯀꯅꯥꯃꯨꯛ ꯂꯥꯛꯏꯁꯤꯕꯣ ꯄꯨꯟꯁꯤꯔꯣꯜ ꯋꯥꯎ ꯄꯨꯟꯁꯤꯔꯣꯜ ꯅꯨꯡꯁꯤꯕꯤ ꯏꯇꯥ ꯋꯦꯜꯀꯝ ꯇꯨ ꯃꯥꯏ ꯂꯥꯏꯐ ꯃꯌꯥꯝ ꯏꯇꯥ ꯑꯩ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩ ꯉꯁꯤ ꯂꯥꯏꯚꯇ ꯑꯣꯏꯅ ꯆꯥꯛ ꯆꯥꯖꯔꯦ ꯏꯇꯥꯅ ꯂꯥꯛꯄꯁꯦ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯅꯤ ꯑꯩꯅ ꯏꯇꯥꯒ ꯐꯪꯅꯅꯤꯡꯕꯁꯨ ꯀꯨꯏꯔꯕꯅꯤ ꯐꯣꯟ ꯅꯝꯕꯔꯁꯨ ꯂꯧꯅꯤꯡꯕꯅꯤ ꯑꯗꯣ ꯃꯊꯪ ꯏꯇꯥꯎ ꯀꯃꯦꯟ ꯇꯧꯃꯤꯟꯅꯁꯤ ꯃꯊꯪꯒꯤ ꯀꯃꯦꯟ ꯑꯃ ꯄꯥꯖꯒꯦ ꯀꯅꯥꯅꯣ ꯀꯩꯁꯥꯝꯒꯤ ꯃꯈꯜ ꯃꯊꯦꯜ ꯋꯥꯎ ꯀꯩꯁꯥꯝꯒꯤ ꯃꯈꯜ ꯃꯊꯦꯜ ꯏꯇꯥ ꯅꯨꯡꯁꯤꯕꯤ ꯊꯥꯖꯗꯦ ꯌꯥꯝꯅ ꯅꯪꯅ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯥꯛꯀꯅꯦꯕ ꯋꯦꯜꯀꯝ ꯏꯇꯥꯅ ꯅꯨꯡꯁꯤꯅ ꯂꯦꯞꯄꯁꯦ ꯃꯥꯟꯅꯔꯤꯁꯦ ꯀꯩꯅꯣ ꯏꯇꯥ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯅꯨꯡꯉꯥꯏꯔꯤ ꯏꯇꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯑꯩ ꯍꯟꯗꯛ ꯏꯇꯥꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯚꯤꯗꯤꯑꯣꯗꯤ ꯌꯦꯡꯉꯒꯅꯦ ꯀꯃꯦꯟ ꯏꯕ ꯍꯦꯛꯇ ꯅꯪꯍꯧꯗꯦ ꯚꯤꯗꯤꯑꯣ ꯀꯩꯗꯧꯕ ꯌꯦꯡꯉꯣꯏꯗꯅꯣ ꯏꯇꯥꯒꯤ ꯚꯥꯏꯔꯦꯜ ꯑꯣꯏꯕ ꯚꯤꯗꯤꯑꯣꯗꯣ ꯃꯊꯪ ꯍꯥꯏꯗꯤ ꯐꯖꯕ ꯗ꯭ꯔꯦꯁꯁꯤꯡ ꯃꯦꯀꯞ ꯑꯩ ꯎꯕꯗ ꯑꯩꯗꯤ ꯉꯥꯎꯔ ꯄꯣꯠꯅꯦꯕ ꯑꯗꯨꯕꯨ ꯀꯃꯦꯟ ꯏꯕꯗꯤ ꯑꯗꯨꯝ ꯀꯩ ꯀꯥꯏꯒꯦꯅꯦ ꯚ꯭ꯌꯨꯁ ꯑꯗꯨꯛ ꯌꯥꯝꯅ ꯌꯥꯎꯏꯗꯨꯕꯨ ꯑꯩ ꯑꯃꯒꯤ ꯀꯃꯦꯟ ꯌꯥꯎꯗ꯭ꯔꯒꯁꯨ ꯀꯩꯁꯨ ꯋꯥꯔꯧꯒꯅꯨꯗ ꯃꯊꯪ ꯀꯃꯦꯟ ꯑꯃ ꯄꯥꯃꯤꯟꯅꯁꯤ ꯄꯥꯔꯤ ꯏꯃꯣꯡ ꯃꯨꯛꯕꯥꯡ ꯍꯦꯜꯂꯣ ꯄꯥꯔꯤ ꯏꯃꯣꯡ ꯃꯨꯛꯕꯥꯡ ꯈꯨꯔꯨꯝꯖꯔꯤ ꯌꯥꯏꯐꯔꯦ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯄꯥꯔꯤ ꯏꯃꯣꯡ ꯃꯨꯛꯕꯥꯡꯅ ꯑꯩꯒꯤ ꯂꯥꯏꯐꯇ ꯌꯥꯎꯕꯤꯕꯁꯦ ꯑꯩꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯥꯖꯕ ꯂꯥꯏꯐꯁꯤꯗ ꯄꯥꯔꯤ ꯏꯃꯣꯡ ꯃꯨꯛꯕꯥꯡꯅ ꯂꯥꯛꯄꯁꯦ ꯑꯩꯅ ꯌꯥꯝ ꯀꯟꯅ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯐꯣꯡꯗꯣꯛꯆꯔꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯃꯊꯪꯒꯤ ꯀꯃꯦꯟꯅ ꯀꯅꯥꯅꯣ ꯇꯩꯈꯦꯜꯒꯤ ꯃꯤꯡꯁꯦꯜ हाय मेरे यार कैसे हो केमन आछो ꯑꯩ ꯍꯟꯗꯛ ꯂꯥꯛꯀꯦ ꯇꯧꯔꯤꯀꯣ ꯏꯄꯥꯝꯗ ꯑꯩ ꯂꯥꯛꯇꯣꯏꯅꯦ ꯅꯪꯒꯤ ꯌꯨꯝꯗ ꯏꯟꯖꯥꯡ ꯑꯍꯥꯎ ꯄꯤꯖꯒꯗꯅꯤꯀꯣ ꯌꯣꯡꯆꯥꯛꯀꯗꯣ ꯈꯔ ꯌꯥꯝ ꯂꯩꯁꯜꯂꯝꯃꯣ ꯂꯥꯛꯀꯗꯣꯏꯅꯦ ꯑꯃꯅ ꯀꯅꯥꯅꯣ ꯕꯦꯝꯂꯩ ꯅꯥꯎꯔꯦꯝ हाय
ꯌꯥꯝ ꯊꯥꯖꯗꯦ ꯃꯦ ꯉꯁꯤ ꯑꯍꯥꯟꯕ ꯂꯥꯏꯞ ꯊꯥꯕꯁꯦ ꯐꯦꯃꯤꯂꯤ ꯅꯔꯣꯝ ꯂꯥꯛꯀꯅꯤ ꯍꯥꯏꯁꯦ ꯑꯩꯕꯨ ꯏꯆꯦ ꯑꯃ ꯌꯥꯝꯅ ꯑꯩꯅ ꯑꯍꯤꯡ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯂꯥꯏꯞ ꯊꯥꯔꯛꯄꯁꯦ ꯌꯥꯝ ꯂꯣꯏ ꯌꯥꯎꯕꯤꯔꯛꯑꯦꯕ ꯊꯦꯡꯀ꯭ꯌꯨ ꯐꯦꯃꯤꯂꯤ ꯃꯥꯏ ꯁꯤꯁꯇꯔ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯀꯅꯥꯅꯣ ꯁꯤꯕꯣ ꯑꯃꯅ ꯔꯠꯅꯥ ꯔꯠꯅꯥ ꯅꯥꯔꯝ ꯍꯥꯏꯅꯧꯔꯦ ꯔꯠꯅꯥ ꯐꯦꯃꯤꯂꯤ ꯌꯥꯎꯔꯝꯃꯤ ꯔꯠꯅꯥ ꯌꯥꯎꯔꯦ ꯔꯠꯅꯥ ꯅꯪ ꯑꯉꯥꯡ ꯀꯌꯥꯝ ꯆꯥꯎꯔꯒꯦ ꯅꯪ ꯅꯨꯡꯉꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯀꯨꯏꯔꯦꯗꯅ ꯍꯟꯗꯛ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇꯕꯁꯦ ꯑꯗꯨꯗꯤ ꯑꯩ ꯆꯥꯅ ꯆꯥꯅ ꯑꯗꯨꯝ ꯑꯩ ꯃꯌꯥꯝꯒꯤ ꯑꯗꯨꯝ ꯀꯃꯦꯟ ꯄꯥꯒꯦꯀꯣ ꯍꯟꯗꯛꯇꯤ ꯑꯩ ꯉꯥ ꯃꯃꯩ ꯆꯥꯗ꯭ꯔꯦ ꯃꯀꯣꯛ ꯑꯣꯏꯅ ꯍꯣꯜꯂꯦ ꯑꯩꯁꯦ ꯑꯗꯨꯝ ꯀꯥꯡꯀꯦꯒ ꯌꯧꯕ ꯁꯨꯡꯅꯥꯏ ꯅꯥꯏꯗꯦ ꯍꯥꯏꯅ ꯃꯃꯩ ꯆꯥꯃꯟ ꯇꯧꯔꯖꯥꯠꯂ ꯃꯀꯣꯛ ꯍꯣꯜꯂꯕꯅꯦ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯃꯝꯅꯕ ꯂꯥꯏꯐꯁꯦ ꯁꯔꯨꯛ ꯌꯥꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯃꯊꯪꯗ ꯂꯩꯁꯦ ꯀꯅꯥꯅꯣ ꯑꯣ ꯃꯃꯤꯇꯥ ꯋꯥꯏ ꯊꯦꯡꯛ ꯌꯨ ꯃꯥꯏ ꯐ꯭ꯔꯦꯟ ꯃꯃꯤꯇꯥ ꯋꯥꯏ ꯅꯪ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯑꯩ ꯊꯥꯒꯠꯆꯔꯤ ꯏꯇꯥꯅ ꯂꯥꯛꯄꯁꯦ ꯑꯩꯒꯤ ꯂꯥꯏꯐꯇ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯩ ꯊꯃꯣꯏ ꯁꯦꯡꯅ ꯊꯥꯒꯠꯆꯩ ꯏꯇꯥꯒꯤ ꯚꯤꯗꯤꯑꯣꯁꯨ ꯑꯩꯅ ꯂꯣꯏꯅꯃꯛ ꯌꯦꯡꯉꯤ ꯆꯥꯛ ꯆꯥꯔꯕꯣ ꯍꯪꯉꯦ ꯍꯣꯏ ꯏꯇꯥ ꯑꯩ ꯆꯥꯛ ꯆꯥꯔꯤꯌꯦ ꯂꯥꯏꯐꯇ ꯑꯣꯏꯅ ꯑꯗꯨꯝ ꯆꯥꯖꯔꯤꯌꯦ ꯃꯊꯪꯒꯤ ꯀꯃꯦꯟꯅ ꯀꯅꯥꯅꯣ ꯑꯝꯇ ꯆꯥꯛꯁꯦ ꯍꯨꯛꯈꯤꯒꯦꯀꯣ ꯑꯌꯥ ꯀꯦꯀꯦ ꯃꯩꯇꯩ ꯍꯥꯏ ꯀꯦꯀꯦ ꯃꯩꯇꯩ ꯆꯥꯛ ꯆꯥꯔꯕꯣ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯪꯅ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯥꯛꯄꯁꯦ ꯌꯥꯝ ꯍꯔꯥꯎꯖꯩ ꯗꯤꯃꯥꯄꯨꯔꯗꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯋꯦꯗꯔ ꯍꯧꯖꯤꯛ ꯏꯪꯉꯤꯕ꯭ꯔꯥ ꯁꯥꯔꯕ꯭ꯔꯥ ꯑꯩꯈꯣꯏ ꯁꯣꯝꯗꯗꯤ ꯁꯥꯕ ꯍꯧꯒꯠꯂꯛꯑꯦ ꯍꯨꯃꯥꯡ ꯁꯧꯕ ꯍꯧꯒꯠꯂꯛꯑꯦ ꯅꯣꯡꯃꯗ 2ꯔꯛ 3ꯔꯛ ꯏꯔꯨꯖꯅꯤꯡꯕꯒꯤ ꯑꯗꯨꯝ ꯚꯥꯕ ꯑꯃꯗꯤ ꯂꯥꯛꯑꯦ ꯍꯤꯟꯖꯥꯡꯅ ꯃꯔꯣꯝ ꯍꯥꯎꯕ ꯑꯩꯁꯦ ꯀꯩꯅꯣꯅꯤꯌꯦ ꯑꯣ ꯀꯔꯤ ꯍꯤꯟꯖꯥꯡ ꯂꯩꯔꯤꯔꯣ ꯁꯔꯦꯡꯅꯦ ꯁꯔꯦꯡ ꯑꯗꯨꯒ ꯁꯤꯗ ꯂꯐꯨ ꯊꯔꯣ ꯏꯔꯣꯝꯕ ꯑꯗꯨꯒ ꯁꯤꯅꯁꯦ ꯀꯥꯡꯍꯧ ꯑꯗꯨꯒ ꯁꯤꯡꯖꯨꯁꯤꯗꯤ ꯃꯩ ꯇꯥꯔꯦ ꯃꯊꯪꯗ ꯀꯅꯥꯅꯣ ꯑꯌꯥ ꯔꯣꯖꯤ ꯈꯣꯝꯗ꯭ꯔꯥꯝ ꯑꯁ ꯅꯨꯡꯁꯤꯕ ꯏꯅꯥꯎꯅꯨꯄꯤꯅꯦꯕꯁꯦ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯥꯛꯑꯦꯁꯦ ꯆꯦ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ ꯆꯦ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ ꯑꯩ ꯇꯧꯔꯤꯁꯦ ꯂꯥꯏꯐꯇ ꯆꯥꯛ ꯆꯥꯔꯤꯅꯤꯅꯦ ꯔꯣꯖꯤ ꯅꯣꯏꯁꯨ ꯂꯥꯏꯐ ꯊꯥꯕꯗꯣ ꯅꯆꯦꯁꯨ ꯂꯥꯏꯐ ꯊꯥꯕꯒ ꯍꯩꯕ꯭ꯔꯥ ꯍꯥꯏꯅ ꯇꯧꯔꯒ ꯌꯦꯡꯕꯅꯤꯅꯦ ꯃꯊꯪꯒꯤ ꯀꯃꯦꯟꯁꯦ ꯀꯅꯥꯅꯣꯗ ꯄꯥꯖꯒꯦ ꯑꯦꯁ ꯄꯥꯎꯅꯝꯕ ꯏꯇꯩꯃ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯄꯥꯎꯅꯝꯕ ꯏꯇꯩꯃꯅ ꯇꯧꯔꯤꯁꯦ ꯂꯥꯏꯐꯇ ꯆꯥꯛ ꯆꯥꯕ ꯍꯥꯏꯗꯨꯅꯤ ꯄꯥꯎꯅꯝꯕꯗꯤ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯑꯗꯨꯃꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯉꯝꯗꯅ ꯂꯥꯏꯐ ꯑꯣꯏꯅ ꯊꯥꯔꯦ ꯑꯗꯨꯅꯅꯤ ꯃꯊꯪꯒꯤ ꯀꯃꯦꯟ ꯂꯥꯛꯇ꯭ꯔꯤ ꯌꯦꯡꯉꯦꯀꯣ ꯀꯅꯥꯒꯤ ꯀꯃꯦꯟ ꯂꯥꯛꯄ ꯑꯩꯈꯣꯏ ꯏꯅꯝꯃꯅꯤ ꯑꯩꯒꯤ ꯏꯅꯝꯃ ꯑꯩꯈꯣꯏ ꯏꯕꯨꯡ ꯑꯔꯧꯕ ꯏꯅꯝꯃꯗꯣ ꯀ꯭ꯋꯥꯀꯩꯊꯦꯜ ꯅꯤꯉꯣꯜꯅꯤ ꯇ꯭ꯔꯤꯄꯨꯔꯥ ꯑꯩꯒꯤ ꯏꯄꯥꯝꯗꯤ ꯇ꯭ꯔꯤꯄꯨꯔꯥꯅꯤꯅ ꯇ꯭ꯔꯤꯄꯨꯔꯥ ꯌꯨꯝ ꯄꯥꯟꯕ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯍꯥꯏꯔꯛꯑꯦ ꯏꯅꯝꯃ ꯑꯩꯁꯦ ꯆꯥꯛ ꯆꯥꯔꯤꯅꯤ ꯆꯥꯛ ꯆꯥꯅ ꯂꯥꯏꯐ ꯊꯥꯔꯤꯅꯤ ꯍꯥꯏ ꯑꯩ ꯍꯌꯦꯡ ꯐꯣꯟ ꯇꯧꯔꯛꯀꯦꯀꯣ ꯉꯁꯤꯗꯤ ꯇꯣꯛꯑꯣ ꯉꯁꯤꯗꯤ ꯇꯣꯛꯑꯣ ꯑꯩ ꯌꯨꯇ꯭ꯌꯨꯕꯇ ꯉꯥꯎꯔꯤ ꯌꯨꯇ꯭ꯌꯨꯕꯅ ꯑꯩꯕꯨ ꯉꯥꯎꯍꯜꯂꯤꯔ ꯑꯩꯅ ꯌꯨꯇ꯭ꯌꯨꯕꯇ ꯉꯥꯎꯔꯤꯔ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯦ ꯊꯥꯗꯣꯛꯀꯦꯁꯨ ꯉꯝꯗꯕ ꯂꯧꯁꯤꯟꯒꯦꯁꯨ ꯉꯝꯗꯕ ꯈꯔ ꯇꯥꯔꯣ ꯁꯥꯔꯦꯍꯦ ꯃꯩ ꯍꯧꯔꯦ ꯃꯣꯔꯣꯛ ꯊꯦꯔꯦ
ꯌꯨꯝꯗ ꯁꯨꯕ ꯃꯣꯔꯣꯛꯅꯦ ꯄꯦꯀꯦꯇꯤꯡ ꯁꯨꯕ ꯃꯣꯔꯣꯛꯅꯦ ꯑꯗꯩꯗꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄꯅꯦ ꯑꯩꯁꯦ ꯂꯣꯏꯅ ꯍꯥꯞꯆꯟꯕꯅꯦꯕ ꯃꯊꯪ ꯀꯃꯦꯟꯁꯤꯗ ꯌꯥꯝ ꯊꯥꯖꯗꯦ ꯑꯣꯏꯃꯥ ꯃꯩꯀꯥꯞꯄꯤ ꯈꯨꯃꯟ ꯃꯩꯀꯥꯞꯄꯤ ꯈꯨꯃꯟꯒꯤ ꯀꯃꯦꯟ ꯂꯥꯛꯑꯦ ꯍꯥꯏ ꯃꯩꯀꯥꯞꯄꯤ ꯃꯥꯏ ꯕ꯭ꯔꯗꯔ ꯃꯥꯏ ꯐ꯭ꯔꯦꯟ ꯃꯥꯏ ꯐꯦꯚꯣꯔꯥꯏꯠ ꯌꯨꯇꯨꯕꯔ ꯃꯩꯀꯥꯞꯄꯤ ꯈꯨꯃꯟ ꯍꯦꯜꯂꯣ ꯍꯥꯏꯅ ꯏꯔꯦꯀꯣ ꯃꯥꯏꯁꯦ ꯃꯥꯅ ꯏꯔꯛꯏꯁꯦ ꯍꯦꯜꯂꯣ ꯀꯔꯤ ꯂꯝꯒꯤꯅꯣ ꯍꯥꯏꯅ ꯏꯔꯦꯕ ꯑꯩ ꯀꯩꯅꯣꯒꯤꯅꯤ ꯀꯁꯥꯔ ꯁꯤꯜꯆꯔꯒꯤꯅꯤ ꯏꯅꯥꯎ ꯍꯥꯏꯒꯗ꯭ꯔꯥ ꯐ꯭ꯔꯦꯟ ꯍꯥꯏꯒꯗ꯭ꯔꯥ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯃꯌꯥꯝ ꯏꯅꯥꯎꯅ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯥꯛꯄꯤꯕꯁꯦ ꯌꯥꯝ ꯊꯥꯒꯠꯆꯩ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠꯅꯤ ꯃꯩꯀꯥꯞꯄꯤ ꯅꯪꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅꯅꯦ ꯐꯨꯜ ꯌꯦꯡꯗ꯭ꯔꯤꯕ ꯄꯦꯟꯗꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯑꯩꯅ ꯄꯥꯝꯖꯕ ꯍꯥꯏꯗꯤ ꯂꯣꯏꯅꯐꯥꯎ ꯌꯦꯡꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯨꯝꯕ ꯚꯤꯗꯤꯑꯣ ꯑꯃ ꯑꯣꯏꯅ ꯑꯣꯏ ꯑꯗꯨꯗꯤ ꯑꯗꯣ ꯅꯣꯏ ꯆꯦꯅꯦꯜ ꯆꯥꯎꯔꯁꯨ ꯑꯩ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯒꯁꯨ ꯃꯇꯦꯛ ꯃꯇꯦꯛ ꯀꯃꯦꯟꯒ ꯏꯕꯤꯔꯛꯑꯣ ꯂꯥꯏꯚ ꯊꯥꯕꯗ ꯂꯥꯛꯄꯗ ꯅꯠꯇꯅ ꯅꯣꯏ ꯆꯦꯅꯦꯜ ꯆꯥꯎꯔꯒꯇ ꯆꯥꯎꯊꯣꯛꯏꯁꯦ ꯀꯩꯒꯤꯅꯣꯕ ꯑꯩꯅ ꯋꯥꯀꯠꯅꯤꯡꯉꯥꯏ ꯌꯥꯝ ꯂꯩꯀꯣ ꯃꯩꯀꯥꯞꯄꯤ ꯃꯅꯤꯄꯨꯔꯗꯁꯨ ꯄꯥꯎ ꯍꯥꯏꯕꯤꯌꯣ ꯆꯦꯅꯦꯜ ꯑꯄꯤꯛꯄꯗꯁꯨ ꯃꯔꯛ ꯃꯔꯛꯇ ꯑꯩꯈꯣꯏ ꯃꯩꯇꯩ ꯂꯣꯟ ꯉꯥꯡꯕ ꯃꯁꯦꯟ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯅ खर पाव चेंबियो अगी फेवरेट यूट्यूबर ने मकाबियो हाँ मैं कापी रखो मैम मैं क्या घूमन की कमेंट लाएंगे की लाइव स्ट्रीम से लोशन देगा मुझे नहीं करना कमेंट या नबो में नवरेम हेलो कहीं लंबी नो ओ नबो में नवरेम नहीं कसार की नहीं थैंक यू आई लाइव स्ट्रीम में लक्ष्मी बगी दमकता आई लाइव स्ट्रीम में हौजी लोशन तवी नबो में नवरेम पुंजी जब सपोर्ट तो मिनसी मणिपुर कसार हाइना खाइदोक्नरोइसी चैनल चावरसु चैनल मचादसु खर कमेंट इबिरवो चैनल चावबनका कमेंट अमखतंग इबिरपगाइसे अखोइ याम थमोइ तथोजबा हाइतारेको अदुदि अइ ngasiगी लाइव से अइ स्वाइ लोइसनबा तारे चाबसु लोइबा खरा ngam फात्रे अदुदि मयाम वरबा यादे अदुदि ngasiगी ओइनादि अइ ngasiगी लाइव स्ट्रीम बाय बाय